USA Amasung Leire Europe ki countries asi aikoina apunba ama oina amata oibagumna aikoina ui maramdi US Amasung Leire Europe ki countries asi manaba ideology chenba Amasung Leire malem gi chanabi asibu manaba mijeng amata da punna yengbinaba countries ni adubu ngasidi chena amata gi lamai amata gumna yamna manaba maong amada amata oina leiramni US Amasung Europe gi marakta Lakaduriba matamasida trade war ama thokpa yabagi oithokpa adu leire mayam pumnamakpu anauba video update amada amukka hanna taramna uksiri USA hairiba country asi malem asigi kwaidagi powerful loiba super power country ama oina leirakliba asi haukiba sei khara asida maki credibility asi nongmononggi hantarakpugum tauri video asida hojik songnariba Russia amasung Ukraine gi lanfam asi soknaba haukraba matungda thokiba event khara maduna maram oiduna USA gi hojik leiriba power asida question tauba yaba thaudo khara gi matangda nainabinasi ihan hanbada hojik soknariba Russia amasung Ukraine gi lanfam asina malem asigi leiriba country khuding makta madugi saithing phangbagumna America dasu madugi saithing phangki Hauze USA da inflation gi oibe yamna chawba issue ama leiri masibu counter taunobagi damakta USA gi Biden government asina sign tawduna August 16 gi numit asida inflation reduction bill USA dishanaba hauki hairiba bill asida US gi government na energy security amasung climatic action asida yamna chawna invest tawgani haina fongdokli green sector da leiriba company sing asida yamna chawba subsidy sing pinabagi damakta bill asida palli masigi khutangdagi America gi leiriba government asida makogi local gi industry sing asibu support tawduna global trade asida gi yamna chawba profit ama tanabagi damakta honari khongthang asina US gi maikaidagi yamlaba subsidies amasung tax resumption piduna foreign gi oiba company sing asisu US te attract tawnabagi damakta honari matang asida malem gi leiriba country khuding asi kautoktuna aikogi soidraga loire haiba America gi attitude adu aikoina amukka hanna uba fangli hairiba khongtang asidani Europe ki maikaidagi America bo hojik yaningdaba fongdokpa haurakliba asi France ki president Emmanuel Macron na China na tawriba khongtang adumak ngasidi USA na Europe ta tawba haurakle haina fongdokli hairiba ek asina maram oiduna France hairiba country asida 8 billion euro gi mamal oigadaba business mangzagadauri maram asina France ki maikaidagi hairiba ek asigi mayokta khwaidagi yamna kanna yaningdaba fongdokli Europe ki country maruoina Germany amasung France ki maikaidagi USA gi hairiba ek asi semdokadabani karigumba USA na hairiba ek asi semdoktaba taragadi Europe ki maikaidagi suksoi soidan retaliate tawrakani haiduna warning piri America gi hairiba ek asida yauriba 369 billion subsidies amasung tax credit ki matangda fongdokliba asi World Trade Organization gi rule adubusu thugaibani haiduna Europe ki maikaidagi claim tauri European Union gi maikaidagi USA gi ek aduda mafam mapanda semdokadabani haiduna point out tawrakli karigumba USA na hairiba wafam asida yadaba taragadi European Union gi maikaidagi WTO da su tawduna US ki mathakta case ama thangalakpa faw yai haiduna fongdokli karigumba Europe ki maikaidagi hairiba khongthang asi lokhalakpa taragadi USA na su kaidamunga tumina lairoi madugi mayokta suksoi soidana anauba khongthang sing lokhalakani maram asina maram oiduna lakadauriba matam asida Europe amasung US ki marakta trade war ama aikoina uba fangba yabagi yamna chawba mami ama leire tasengnamak US amasung Europe asi natural ally ama oina yamna naknaba mari leiba partner singni karigumba event ama lakpa matamda US amasung Europe asi manaba lamai amagumna Europe ta tawba thabakta su US na saugatuna US ki khongthang da su Europe na saugatuna adumak laklibani adubu ngasidi Europe amasung US ki marakta manadaba wakalon amasung anisigi marakta chayetnaba ikone yamna chawna uba fangle US ki maikaidagi Russia bo isolate tawnaba malem pumnama asidagi karop tawduna leihannabagi damakta lokhatkiba khongthangsing adu ngasidi US da oina backfire tawrakpagi mawong amada hojik fawbagi oina ikoina uri mathangdana
US की ख्वाइदगी क्लोजेस्ट ओइबा एशिया की एलाइनी हाइरिबा कंट्री असिगी सिक्योरिटी सु US ना प्रोवाइड तौदुना लेरिबा कंट्री जापान US की अथिंगबा लेना लेना जापान की माइकैदगी रशिया की फारेस्ट रीजन दा पाइखत कदौरिबा सकलिन की प्रोजेक्ट असिदा जापान मखा ताना सरुक यागनी हाइदुना होजिक फोंदोख्रबनी करीगुंबा कन्फ्लिक्ट अमतदा याउदनबगिदमक्ता मसागी कंट्री असी फाउबा मिलिटरी की ओइबा वेपन सिंग असी सेमगा सागतपदा थवा याउसिंदना लेरंबा कंट्री अमखकनी जापान अदुबु ngasiदी चाइना अमसुंग नॉर्थ कोरिया की हेनगलगलिबा एग्रेशन असिबु थेंगनबा ngamnabagidamक्ता जापान हाइरिबा कंट्री असिसु मखोइगी मिलिटरी की ओइबा कुसुकुलाइसिंग असी यामना कन्ना कुमांग यांगसिन सागतपा हौरकली जापान साजबा एडवांस ओइरबा खुसुखुलाई कया आमा इंडिया गुंबा महाका नगनबा एलाइसिंगदा एक्सपोर्ट तौबगी सांग हौख्रिबा मतम खरा असिदा यामना हेनगलगलिबनी मिलिटरी वेपन सिंग असिदा खोइदारमदबा जापान ngasiदी अदुकी मतिक यामना थवा याउसिलकलिबा असि जापान बु प्रोटेक्ट तौगनी हाइदुना लेरिबा USA असिबु जापान की माइकैदगी थाजबा हंथरकपगी यामना चावबा ममी अमनी मतम खरगी ममांगदा रशिया अमसुंग यूक्रेन की लानफम असि येंगलुरबा मतुंगदा जापान की हानगी प्राइम मिनिस्टर ओइरंबा शिंजो अबेनसु जापान हाइरिबा कंट्री असि हौजिक मसा ngathokchenabagidamक्ता न्यूक्लियर वेपन अमा दरकार ओइरे हाइबा वाफम फाउबा फोंदोकपा लेख्रबनी मथंगदना USA की ख्वाइदगी यामना चावबा राइवल ओइरिबा कंट्री रशिया अमसुंग ईरान हाइरिबा कंट्री अनी सिगी सेसेलकलिबा मरी हाइरिबा कंट्री अनी मा असि USA की सेंक्शन की ओइबा ख्वाइदगी चावबा सैथेंग फंगख्रबा कंट्री अनीनी नाकल अमरोमदा US अमसुंग महाकी ख्वाइदगी ओल्डेस्ट अमसुंग क्लोजेस्ट एलाई ओइरिबा यूरोप की कंट्रीसिंग असिगगी मरक्ता सयेनदुना लेरिंगैदा रशिया अमसुंग ईरान हाइरिबा ख्वाइदगी यामना एनर्जी प्रोड्यूस तौरिबा कंट्रीसु ओइरिबा अनी असि अदुकी मतिक यामना नक्सिनक्रे मसीदा सुनतना मिडल ईस्ट दा US की ख्वाइदगी मरु ओइबा पार्टनर सऊदी अरेबिया कंट्री असिगी मतेंगदगी US की डॉलर नंगसी माले मसीबु डोमिनेट तौदुना लैबा ngamlibani अदुबु ngasiदी सऊदी अरेबिया सु US दगी लापथोक्तुना चाइना अमसुंग लेरिबा अतोपा कंट्रीसिंग असिदा नोंगमगी नक्सिनबगी सांग हेनगलकली हौजी हौजीमा असिसु ओपेक की कंट्रीसिंग असिना थाउ पुथोकपगी सांग हंतहनकिबगीदमक्ता US अमसुंग ओपेक की मरक्ता यामना कन्ना ngangkhatnaduna लेरिबनी मसीनी वीडियो सिगी ओइनदी मता असिदा लोसिनजरगे वीडियो सिबु नुंगाइबिबा तारगदि सुक्सोइ सोइदना चैनल असिबु सपोर्ट तौबिरमु अतोपा मियोइसिंगी मफमदा यौकिनबगीदमक्ता शेयर तौबिको।